India Myanmar की border ngamkhei kairakpada Mizoram की oina komthoklakpa yai haina Mizoram की Chief Minister Lalduhoma na phongdokhrei wafam ase aizol the base toba India Bangladesh amadi Myanmar da khundariba Chin Kuki Mizo Jomi tribe sing amuk hanna punsinduna administrative unit amagi makhada leina bahonariba jo reunification organization joroga wari sanakiba amada phongdokhibani pawsina hai Lalduhoma na India amadi Myanmar ani gi ngamkhei fencing toguni haina lawrakliba firep ase Mizoram ga kilometer chaunga ga tara sangba Myanmar ga share taunariba ngamkhei asigi oinadi warep ase hadorakani haiba thajaba wafam thamladuna yumlo naba leibak asiga leinariba free movement regime FMR asisu union government na lawthoklakloi haibagi thajaba wafam su thamki Lalduhoma na Zoroge member sing aduda hiram asigi matangda Prime Minister Narendra Modi amadi Union Home Minister Amit Shah ga su khanakhrei amadi status quo oina thamnaba wafam su thamki hairi ningsingbe abadi aizol base toba zo reunification organization joro ase India Bangladesh amadi Myanmar da khundariba Chin Kuki Mizo Jomi tribe sing amuk hanna punsinduna administrative unit amagi makhada leina ba honoriba Mizo group amani Mizo group asina lakreba megi tang taratarukta border fencing tawba amadi FMR Lalthoknaba center ki warepu yaningdaba phongdokladuna Jokhwatar amadi Bhawai gi mafam singda rally chatnaba thorang tawri Mizoram asi Myanmar gi Chin state ka kilometer chaunga ga tara sangba border share tawribani amaromda hariba Myanmar gi Chin state taki chenlakpa mioi listing kunthra mari henbana Mizoram gi tungan ba mafam singda sangjafam loduna leiribani